Luchingduna Noney District Police Headquarter Da Chattuna Law and Order की Pheebam Review TOUKHRE DGP Mukesh Singhna DGP Larry Doji amasung IGP Angam Romanas Kamai ka punanga si Noney District Police Headquarter Da Chattuna District asigi Law and Order की Pheebam thokliba thodok sing amasung Operation Chathabagi thabak sing bu review TOUKHRE hairi Review meeting asida DGP na Noney District Law and Order ningthijana ngak naba akan bawa fongfongdok khibaga loinana anti extortion ki mayokta operation hena mapangal kangkhat hananaba amasung athoba matamda mathau taba investigation sing pangthokuna panduna lerakpa case mu matik chaba investigation chathanaba paukta piram ki hairi khongchadasi ki manungda DGP na lamdang mai da leiba CRPF camp ta suchatuna security ki film yang sin khibaga loinana district asida deploy toba central force ki commanding officer singa khutsamnaduna coordination meeting amasu pangthuki hairi DGP Noney gi CSO Luchingba Singasu wari sanaduna law and order ngakpada mateng pangbinaba appeal tauki